Mamangda Palamba Madi Hojik Ladiba Lengagasina Manipurda Maigi Fibam Fagatle Haina Hanna Laurabasu Infaldagi Supnagi kilometer Kunganithoi Kaktamak Chatlagalaiba Kekman Amak Jamdadi Chahi Taragi Mamangdagi Ngasi Fauba Electricity Fangdana Lady. Hiramasigi Matang the Impact News ki reporter Khetri Mayun Prem Chandagi Akhanaba report ama. Manipur ki konung oiriba Imphal lagi shupnagi kilometer kunganithoi chatlaga Thoubal district ki Lilong Assembly constituency ki manung channel laiba Kekman Amakcham hariba mafam masi Imphal khwaidagi nakna laiba electricity fangdaba mafam ama oiri maji hujibau phangba ngamne se ya su de chakana mamisi pumtang dang le mafam ji machelambu ingchan bideba ingasi dagi sahi taragani thogi mamang dagi maigi mangan ubo phangdana lairik liba parja singni mai phangakti si sahi taraming phajal lagle sumene thalakani lakani government ki prakani harga dum prakti se kuire hoje paw maigi maram amata ma sakhang Pibek kita tanja yoruba tanja foto huju putra mai macera ma maksudnya manam phangbu huju putra leti wayar di lai da post ki manam ho phangdri huju putra electricity ki khudong saba phangdaba maramna Kekman Amakcham gi miyamna podhon laten amadi thangmai khongna chingba polam kaya Sizinaduna mengal phangnaba hotna hori hariba polam sing ase sizinarabasu mengal ningthina phangdaba maramna mafam adugi miyam maru oina hokliba mahiroi singna kudong chadaba kayagi marakta mahei tamnaba hotna hori ngot ngasidi lek tejing leitam to mai sing leitamin tejing lei thau leitamin to paronu harga matam sumen thalakti matam se phana kuire ikoi siga awaba sin hoya dumak engaga leiradra haiba jai sunji lerik pari sunji ujikna pikraba angang sinji anok amam loina paidrdi lerik pa bangamdre haiba paheningba parents singi mayam ama mangaga leiba su kayama yauri yum chahum lom leiba Kekman Amakcham gi miyamna ahenba mamalda kerosene candle amadi apikpa solar plate kya leiduna yum amada ka amakhak oirabasu mengal phangnaba sanglaba chahi tararom asi honaduna lakli solar plate to adum sizinari chakhum khakta gi ni ayam podon se maruina kerosene si dukal da foba ni thinu ngai na phangdeu jikti black ki carbar toba kaiba matam gi oina liter da 80 da 90 adumaina lauraga sizinne mai ngandabanina ubai udaboi madana taure misi seran thalle thaumai oibanini yadare humang chaure mai khu phudana munboi mundaboi taure electricity amadi tongan ba awat apa kaya pigani haiduna mikhalgi matamda thajaba kaya piram khiba luchingba kaya mikhal lorba matungda masak fauba uba phangdre haina Kekman Amakcham gi miyamna pendaba kaya phongdokna dakli ji hanadi minister ramba kogi Nasir hojina MLA oina Congress ki manasu mai gi matang da koi zakari gumba chakwa thorangi kari gumba ma photo biramdi koi nupi oi bai koi gi chakwa thorang ja a bau sinbi de noi board kadri ngai matam da de mayam noi adu sinbi ge ne hai koi karim bau orge mam bau lagte hai bahut tawdri ngai mamang da sima tawge mai pi ge sing pi ge lambi thong nungai hange na aiba mayam se thabo ina amta tawram da bi chatkhiba ngaktani electricity fangdaba maramna imung amada changdaba yadraba electronics ki oiba maru oiba potlam kaya mafam adugi miyamna sijinnaba phangdana lehori loinana atop thangnaba khulna mai thanba uraga Kekman Amakcham gi miyamna taksi shona hori akoi mobile charge to bo kai khun sali si 10 kilometer amani labna salaga ko mobile charge to ribni aduna khoi haijaninge di sarkar gi makai dagi MLA gi makai dagi mari lebo authority dagi yam phajaba mongda mai ji athu matam thalanningi sarkar de khoina hoji haining ji mai ji hoji yam duna thu tingbiu haibduni khoina haijari Kunmathoi suba chahi sa miyamna khoi gi technology gi thakta kham thengna chakhalba matam miyamna tongan ba electronic ki poche kya ama sizinaduna khudong saba kya ama launarabasu hariba pham asidadi technology gi oiba electronic ki poche amata sizinadabagi mami do tari maruina angang singa larik pabada yamna khudong chadaba kya amasu mayokdari hariba phibam asida mari lenaba authority singna athu matam miyang sa haudragadi hariba Kekman Amakcham hariba pham asi chakhotpagi thakta yamna nemna lehoragani haibasi yamna phagi kiningai oiba yamna nunangningai oiba aphamama oiri ML person direct license lo na problem jari ba ai Khetri Mayun Prem Chandagi Kekman Amakcham